ꯅꯥꯔꯁꯤ ꯆꯠꯅꯍꯟꯗꯨꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯇꯅꯕ ꯊꯤꯡꯍꯧꯕ ꯆꯪꯉꯤ ꯍꯥꯏꯕꯁꯨ ꯋꯥꯐꯝ ꯌꯥꯎꯔꯤ ꯑꯣꯖꯥ ꯑꯣꯖꯥꯅꯁꯨ ꯍꯧꯖꯤꯛ ꯇꯦꯟꯇꯛꯅꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯑꯣꯖꯥ ꯁ꯭ꯋꯥꯏ ꯃꯐꯝꯗꯁꯨ ꯑꯣꯖꯥ ꯀꯔꯝꯍꯥꯏꯅ ꯊꯤꯡꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏꯕ ꯂꯣꯅ ꯑꯥꯏꯟꯅ ꯊꯤꯡꯒꯗꯕꯅꯦꯕ ꯑꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯔꯤꯗ ꯂꯩꯔꯤꯕ ꯏꯁꯨ ꯃꯌꯥꯝꯁꯤꯡ ꯄꯨꯈꯠꯂꯀꯥꯟꯁꯤꯗ ꯀꯣꯔꯠꯇꯒꯤ ꯗꯥꯏꯔꯦꯛꯇꯤꯚ ꯄꯤꯍꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯁꯨꯝꯕ ꯀꯔꯦꯛꯇꯤꯚ ꯃꯤꯖꯔꯁ ꯑꯃ ꯇꯧꯗ꯭ꯔꯤꯐꯥꯎꯗꯤ ꯁꯤ ꯆꯠꯊꯍꯟꯒꯅꯨ ꯈꯣꯠꯀꯅꯨ ꯑꯗꯨꯅꯣ ꯑꯗꯥꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝꯁꯤꯡ ꯍꯧꯖꯤꯛ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯁꯦꯟꯁꯁ ꯍꯥꯏꯕꯁꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦꯕ ꯃꯅꯤꯄꯨꯔꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯤꯕꯨꯗꯤ ꯃꯅꯤꯄꯨꯔ ꯁꯤꯅꯅꯤꯀꯣ ꯑꯗꯨ ꯁꯦꯟꯁꯁ ꯍꯥꯏꯕꯁꯤꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯇꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯅꯣꯃꯦꯜꯀ꯭ꯂꯦꯆꯔ ꯑꯃ ꯂꯥꯛꯄꯅꯤꯅ ꯏꯁꯨ ꯂꯩꯔꯒꯗꯤ ꯃꯗꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯐꯖꯅ ꯄꯨꯠ ꯑꯞ ꯇꯧꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯗꯨꯗ ꯏꯟꯇꯔꯚꯦꯟ ꯇꯧꯍꯜꯂꯛꯄ ꯇꯥꯕꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯄꯨꯡꯂꯥꯎ ꯂꯥꯎꯕ ꯅꯠꯇ꯭ꯔꯒ ꯄꯨꯊꯣꯛ ꯇꯧꯕꯅꯗꯤ ꯌꯥꯗꯕꯅꯤꯅ ꯀꯔꯤꯅꯣꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯊꯤꯡꯉꯛꯅꯕꯒꯤ ꯃꯔꯝꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯗꯨ ꯄꯨꯊꯣꯛꯄ ꯇꯥꯕ ꯅ꯭ꯌꯨ ꯏꯌꯔ ꯅꯨꯃꯤꯠꯇ ꯀꯨꯀꯤꯅꯤ ꯍꯥꯏꯕꯁꯤꯡꯅ ꯍꯔꯥꯎꯕꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯣꯛꯈꯤꯕꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯃꯛꯁꯨ ꯑꯗꯨꯝ ꯎꯔꯤ ꯑꯣꯖꯥ ꯃꯁꯤ ꯂꯥꯛꯆꯅꯤꯡꯉꯕꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯄ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯩꯉꯥꯛꯅ ꯀꯔꯝꯅ ꯌꯦꯡꯂꯤꯕꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯣꯖꯥ ꯁ꯭ꯋꯥꯏꯗ ꯀꯔꯝꯍꯥꯏꯅ ꯊꯝꯅꯤꯡꯉꯤ ꯑꯣꯖꯥ ꯃꯁꯤ ꯃꯥꯗꯤ ꯑꯉꯥꯎꯕꯅꯤꯅꯀꯣ ꯃꯥ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔꯦꯅ ꯃꯥ ꯍꯔꯥꯎꯕ ꯀꯩ ꯑꯣꯏ ꯃꯥ ꯀꯥꯞꯄ ꯋꯥꯅꯤꯗ ꯑꯗꯨꯗ ꯃꯥ ꯃꯌꯥꯝꯗꯨ ꯑꯥꯏꯟꯅ ꯀꯔꯤ ꯍꯥꯏꯔꯤ ꯀꯩꯅꯣꯒ ꯈꯪꯕ ꯖꯥꯠꯇꯦꯗ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯕꯝꯕꯨ ꯂꯥꯟꯅꯦꯅ ꯈꯜꯂꯒ ꯃꯥ ꯀꯥꯞꯄ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯤꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯑꯩꯗꯤ ꯁꯦꯔꯤꯌꯁ ꯑꯣꯏꯅꯁꯨ ꯈꯟꯗꯦ ꯕꯠ ꯇꯧꯕꯇꯕꯨ ꯑꯗꯨꯒꯨꯝꯕ ꯅꯣꯡꯃꯩꯗꯣ ꯄꯥꯕ꯭ꯂꯤꯛꯅ ꯑꯣꯊꯣꯔꯥꯏꯖ ꯇꯧꯔꯒ ꯄꯥꯏꯕ ꯌꯥꯕ꯭ꯔꯥ ꯂꯣ ꯀ꯭ꯔꯥꯏ ꯆꯠꯈ꯭ꯔꯦ ꯂꯣꯅ ꯀꯔꯤ ꯍꯥꯏꯔꯤ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯃꯤꯗꯨ ꯍꯧꯖꯤꯛ ꯀꯗꯥꯏꯐꯥꯎ ꯐꯥꯔꯕ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯄꯥꯜꯂꯦ ꯀꯃꯥꯏꯅ ꯇꯧ ꯑꯗꯨ ꯑꯩꯅ ꯁꯨꯝ ꯄꯥꯕꯗ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯀꯥꯡꯄꯣꯛꯄꯤꯒ ꯑꯗꯒꯤꯗꯤ ꯇꯦꯡꯅꯧꯄꯜꯒꯅꯦꯅ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯤꯗꯅꯀꯣ ꯑꯗꯨ ꯇꯧꯔꯀꯥꯟꯗꯨꯗ ꯃꯥ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯤꯗꯤꯡ ꯃꯥꯏ ꯃꯊꯛꯇ ꯀꯩ ꯂꯧꯈꯠꯂꯛꯀꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯉꯥꯎꯕ ꯑꯉꯥꯡ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣꯝ ꯄꯥꯏꯗꯣ ꯃꯥ ꯂꯣꯠꯁꯟꯕ ꯈꯣꯠꯄ ꯍꯩꯇꯕꯗꯒꯤ ꯃꯥ ꯃꯁꯥꯅ ꯃꯁꯥꯒꯤ ꯀꯩꯅꯣꯗ ꯃꯈꯣꯡꯗ ꯊꯥꯡꯖꯧꯅ ꯌꯥꯟꯁꯜꯂꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯅ ꯑꯩꯗꯤ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯗꯦ